Manipur Kansi Hairabadi Miyamgi Luchingbasing Wakai Ngangbagi Mahutta Hanna Punsinba Mathou tai haina KMWO Manipurna media da thadorok pacherol amada hairi Apunbagi satam kai biaroi tungi mirol kansi haiba pandamda laiba KMWO na Manipur da khundaminariba miyamgi thabak tawgani haina thorakliba Luchingbasing da hairatli madudi furup kayana khundaduna nungsi janana laiminariba aikhoigi Manipur Kansi Hairabadi miyam da wakai ngangduna laibagi mahutta aikhoi hana punsinnaba mathou tai miyamgi thabak tawgani haina thoraklibasing hana punsinnaraba matamda khaibung tabadagi mitopna khudong jaba lawba ngamloi hairaduna aikhoi punsinnaduna amata oina lepminarabadi kanamatana Manipur thugaiba ngamloi Wakai raga ising changbani haiba pauroning singsi hairagli Jerol asida makha taraduna hai Manipur da khundaminariba kanglup furup singi marakta thodok ama thorakpada miyamgi luchingbani haina lairibasingna santainabagi mahutta amaga khatna hanaba sauna hanaba wakai ngangba manba wahiwata kaya yaurakpa si laibak thibani asumna aikoi maselgi marakta wakai ngangbagi mahutta aikoi amata oina punsinduna chawkhat thorangda mai onsilabadi kanana su Manipurgi apunbagi saktamda singnarakpa ngamloi hairaduna aikoi masel punsinaba ngamdana amana amabutu hanaduna lairabadi mitopna khudong jaba laukhigani masina maram oiraga Manipur mitopki makhutta takiba soidrabani thodok wathok ama thorakpada social media da wakhal khanthaba watpa manba mongda amungda longna hiblaga pangida iraga thagatpagi thabak sutokpiro maduna khanthaudabadagi iraga thagatkiba post amana kanglup furup singi marakta communal thokpa yai hairaduna matungdadi asiguma thabak tawroisi aikhoi masel nungsi chanana amana amangi mateng pangduna apunba pangal kanba Manipur ama senggatpada miyam punna honaminasi hairatli Manipur Kansi Furup Kansi haina thorakliba Luchingbasingnasu atopa furup amagi mathwai nungairoidaba mabuk nagadaba wahiwata amata ngangnagumsi loinana furup amana furup amabu ikai khumnaduna awangba thakta chingkhatnaba hotnaminasi hairaduna aikhoigi marakta waikhogi matawgum amana amabu chingthanabagi wakhalon thadokminarasi waikhogi sajat chatliba makhai kaidanungda Manipur chawkhatpa ngamloi furup singi marakta masana masagi mafurup pul chingthanaba hotnaba yaudaba nate samna hairabada furup amagi laijariba nat culture bu wakhal tadaba nupi kharana lanna uhannaba hotnaba yaudaba nate thawong asidi atyada tinsi laga imaida tasinbani isagi khongda singjang yansinjabani pumnamaksi aikoi masel wakhal taminaduna chawkhatpa mitopna ikai khumnagadaba Manipur ama oihansi aigi ifrup kanglup ama chawkhatnaba hotnabada lup asina ikai khumnagani loinana aigi ifrup kangani haina thorakliba lamdam sigi Luchingbasingna kanglup amagi mayokta leptuna thabak tawraklabadi Manipur kangkhong chairakpa yai furup kaningba Luchingbasingna Manipur miyamgi yai fanaba hotnariba Luchingbasingbusu ikai khumnaba utpa mathau tai ifurup inat kanaba thorakliba Luchingbasingnasu yeknadaba furup singi mabuk nanaba wangang loidabani hairaduna Manipur kangini haina lairiba Luchingbasingna furup kanglup khaidana aikoi amata oina punsinduna sana laibak Manipur kalhaunaba hotnabiyu Manipurgi apunbagi saktam thugainaba singchet thajilakliba miyoisingbu Manipur kanba pambasingna thengnaminasi hairaduna aigi haktanaduna laibagi mahutta hana Manipur kanaba hotnabada mai onsinminasi haina KMWO gi Publicity Secretary Rajiv na media da thadorakpa cherol asida khangalagli